Karaoke ESEI competition ama Wahong Radio 90.0 Diamond TV na sinjari September ki tang kuntra da pangthok jagadaba ESEI ase koina makhada description da link apcharam Charei Phiman Setlibi Nupa na sakpama Nupi na sakpama category se sahi kundagina nifu tare phabu manungda leibana studio da record tawdana adomna karaoke da sakpira kanda phone na adongi sak uhalaga ESEI du haribu da nambiraga haitar edit tawdana akoigi number 9862030608 number do isda hapcharai aduga haribu number sigi whatsapp ta thajan birakadabani thajan bagi matam si august ki tang kundagina kuntra fawi manungda thajan birakadab matam se dum leiri me amna aduga haribu si akoina khangel aba singdu akoigi channel sida akoina thaga charakani aduga mafam sida akoigi sigi studio sida ESEI se akoina track tharakan ESEI du Shagalaga, Lupali Singh, Manga, Mari, Ahum, first, second, third. Fee Amatalogade, Lupa Logjaroi, Aduga Yarimokadi, Diamond TV, and Viva, Wahong Radio, Tabiva Singna, Saruga View, Sahikundagina, Nifogare, Fabu Manung the Levada, Haribasida, Sharu Yabu, when among the Hana Kanga Krabato, Karaoke competition, Namagida Mukun, Kangasakibu, Atomatam, the Matam Lepcharaga, Wigi Manipur Saisapa. Sudanandana jury Ubiraga, Sisho Kuna live when I'm up from Sidagi, Pangtok Sergan. Masay Matang Damok, Ahal Singu Ibak, Karaoke, Kuno Pangton Amadam Honazari. So stay tuned on 90.0 MHz, the Saluk Wahong Radio and Diamond TV. Kurumjari.